Kurumjari, SKTV News na sandokjari ba Manipuri pau yengbiri basing butara mokjari ahan bada maru pau sing pamigani. Rong lobby thogdok ta senaba sing masak khangdong na ba NIA ga leptana pau phongna duna honari hinungai gi thogdok security gi marakta pau phongna bu watpada gi thoki bani haina Home Minister Govindas konthok jamna phongdorokli. Bikrabai state asigi maikai khudimak mai sang alaba phawba center legana thawoide amadi thogdok khudimak haksina lawde haina MPCC gi president Okram Ibobina maral sikhrei. Nongsum amadi phayeng da leiba pambina nusingba UNLF MPA gi camp sing phongna ba lanmi sing thorakpada lamdam aduge kunja sing na thattuna chalan khidrei nongsum gi camp di honglaroi haina se minister thajaba pirakrei. Illegal immigrant khandokpa deport tobge center da leriba saktiasimak state lengak singda sabsana sinakrabani haina Ministry of Home Affairs ki Minister of State Bandi Sanjay Kumar na MP Bimol Akoijam da khangalakhrei. Toan ba constituency sing da paikaliba concrete payment sing nongju tha laktringai da losinaba pandam da ngasi Chief Minister na MLA sing unaduna wari sanakhrei. Amasung Ronglawagi thogdokpu yaningdaba phongdoktuna Imphal Yaripok lambida All Komba Road United Clubs Organization sathariba total shutdown mahoksagi punsida sauna akaiba pire. Hojik miyamda pau sandongna pijari. Ronglawbida bom pokai anduna angang ani hatkibagi thogdok numit 10 ni sujalaklabasu sena bamyoi amata phaba ngamdre. Lengang na NIA ga leptana pau phongna duna senaba sing masak khangdokna bahonari ngarang ning thokong amadi thinungai da thokiba thogdok adu security gi marakta pau phongna bu watpada gi thokibani haina Home Minister Govindas konthok jamna phongdokrai. Ngase Imphal East District ke Mantri Pukri da leiba Civil Secretariat ke Minister Block da leiba Home Minister ge conference hall da pangthokpa paugi mifamda SKTV News na hangba wahangi paukhom pireduna Minister Govindas konthok jamna makhatana hai CRPF na nongmaina kapada mi hum sikiba dusu NIA da sinakrai Tronglawbagi bomb blast ki senaba sing pungkun mari gi manungda hingna natana sina purakna ba Chief Minister na khangan khiba leikibagi matangda Minister na hai security force na phakiba ukna gini singna ba mi manga aduda wahang pahong gi thabak sathari makoi gi mathakta state asigi tampak ki lamda tangdu leita handaba thamnaba pamba yauri ha amadi drug lalon bada senaba kangbu yauri NIA da case sinari basi Manipur police mapangal soli haibagi nate lebak asida khwaidagi thajaba investigating agency oibana miyamna pamli ba asumba wild fangnaba NIA da sinabani haiki ngarang ning thokong amadi thinungai da thokiba thogdok adugi matangda Minister Govindas na phongdorpada Tronglawbi thogdok matungda phamkiba security gi mifam da drug ka mari lena basingi mathakta economic yang sangnaba wafam security force gi makok thongba singda khangan ba laikrai ngarang Imphal International Airport gi Sabir Ahmad kauba mioi amadagi brown sugar ni singna ba polom khara phaki mangna haidorpugi matungina kwakta gi mafam amada drug amadi nongmai le hori haibadagi Assam Rifles ki kangbu amana civil dress ta mafam adu da satki matamadu da tinungai da khongjang sangsili basingna Assam Rifles ki kangbu adu gi marakta Chandel dagi mioi amma yawba ubuda kuki yawre haina irang sagatpadagi thokibani hairi thogdok asigi matang dasu Assam Rifles ki makok thongba singna thijenbagi thabak hokre haina su minister na phongdokki aranba tauba mioi sing phana honabada miyamna support tobiu state asigi sanmilon da sokhaliba miyamna wariba si yenglaga yariba makai hingsa yawba miyamgi nomagi punsida apanba piba yaba thong sing tawduna khongjang sangsin biganu haina minister na appeal tawki thokriba tang tarit ki thogdok sida khwaidagi thamoi sokpa yamna pikliba ngang ani sigi matau karam leihidrabano adugum laba tamthiraba miyoi kamu singado phana nabagi yam kanna akoini sangsilliba matam ase athu matamda masak thangdokpa ngamnanaba sarkar na honaba sida praja singna mateng pangbiu hingsa gi thabak thadokpiu adugumba perpetrators singdo athu matamda masak thangdokna bahonabada koi sarkar da sohojok tawbiu haidana ai appeal tawjari wahi ama soibana akoi hekta ngarang gi thogdok chawraba thogdok ama thoi aduga mi mayam ama asoga pan nangi base akoi khwaidagi laibak thibani makoina sangsillubudasu honorable chief minister amasung akoi gi sarkar asina drug amasung arms smuggling tawusina maram oiraga ngasi drugs control tawbang amakriba disarmament tawnanabagi damakta naharon singna pairiba or any torment dikna illegal oiba mawongda arms sing possess tawri punamang si thingmada wasilakpadugi sarkarna khara kanna unified command gi meeting da hairo baduna makoi su madu changsilubani but masi
communication gap kharasu security ki coordination da khara wala hubadagi tawani haiduna ai mayam thamjaningi masi damakta ai IGR South ka paw phawna jai makoi huji core command ga tawraga site to da makoi inspection tawri makoi gi site ta gi su higat khokat pagi yam athuba matamda ai tawrakane haibagi asi pathajabam leijai maramaduna akoi gi maru oina Manipur gi praja da amasung Bisnupur district ki praja singla koi thamjaningi basidi hingsa gi thaba ban chingma ta thadok pire harga sarkar ga ningthi jana wari sanare harga koi khusam naraga koi sarkar da sohjok tawbiyo haidana ai appeal tawjari Home Minister Govindas Konthokimna Phongdokkiba wafamsing asi Manipurgi miyamna maruoina hauji mautungan ba mafamsingda khongjang jangchiliba miyamna kalai fauba yaningedage haibadudi miyamna phongdokba wafam ngaiba tari adumakpu haukiba April gi tang 3 ta thokiba bomb blast thodok aduda chenabasing hauji faubada karigoma makhal amtagi faaba ngamdaba amadi NIA da hariba bomb blast thodok amadi CRPF na kapada miyoi ahum lekhidaba adugi su yauna NIA da sinakhe aduna NIA ko paw faunari hoju fawbagi only chapsana masi machenare masi mafare haba leitri adumaku UKNA ni chingnaba miyoi khara fare maduda wahang pahong chathari haba wafam asi kadai fawboda miyamna pen ge dori bage maruoina khong jangchiliba miyamna karam wafam thang pake haba dingai ba tari aduga amarom ngarang thokke thodok singe manungda Assam Rifles na airport gi drug fare aduga investigation matungda Bisnupur district gi manung chanba kwakta da yum mamada nongmai ga drug ka leiri haba paw phangmodagi makoina chapane haba taragadi kadigidamakta Bisnupur district police hana paw pidabano kwakta bu koliba police station hana kadigidamakta paw pidabano makoina civil la ngata lakpa taragadi khulai parega civil laaba adusu ID ka su yaudrba adusu taragadi miyam na tinafam thoktabra masida khwaidagi sori basi kanano haibagi wahang chu sawng leiri video journalist singhai golona pamjari bai Ketrimayum Premchan Civil Secretariat Ministers Block Mantri Pukri Pikrabis state asida Mike Kudimak Maina Sanglaba Fauba Central Langana Thawoidi Amadi Thodo Kudimak Haksina Logde Haina Hanagi Minister Loina Manipur Pradesh Congress Committee ki President Okram Ibobina Maral Sirakle State asida tholiba issue sing loisinduna tangdulai ta bahanjalakna ba amadi tronglawbagi thodok adugi matangda MPCC gi maike digi ngase governor ga unaduna memorandum pisilura ba matung lokbavan gi mamangda pongmi singda wangang laduna Okram Ibobina hai tronglawbi awang leikai gi thodokta angang ani laikhidaba amasung miyam gi ehogda CRPM na nongmena atamna na kapada miyoi ahum sihan khiba adu yaning di amadi haksina lawi Karigumba angang ani leikidaba thodok adu hek thokibaga state forcing sangsinduna lokat payaba thabak lokalam labadi misam singgi punsi kalamba ya adubu madugi ona tainabada miyamgi asauba ihauda CRPM na irang laksinaba atopa pambai leitabagum atamnana miyamna nongmai kapsin khiba adu karigino state asigi law and order kanana pairibage DGP amadi makok thongba official sing kadai da leikrabage hangki Amorom dangarang tinungai da thokiba thodok adugi matang na ngasi Home Minister na security gi marakta paw phawna bo wat padagi thokibani haina phongdokiba wafum adugi matang da pawmising na hangba wahangi pakhumda Okram Ibobina hai miscommunication haibasi phagi oiba yabanate law and order haibasi state langa ki khutta sinaba constitution na piriba right ni hojik tholiba thodok khudimakti masigi texak state langa na pugadabani haiki ngasi pishin keba memorandum adugi matang da Manipur gi governor Ajay Kumar Bhala gi maike degi su atuba matamda center ga paw phawna raga paikhat payaba thabak sing paikhat kene haibagi thajaba pirakhi hairi Bisnupur district tagi oiro or even Imphal East West Hawan nagi bhoba laaga pungkhai ma pungama changadaba natieba state force arrest tawsalaga moina lathi charge tawbani khangde water cannon sinabani khangde tear gas shell sinabani khangde tawraga innocent life mi ahum amasu CRPM na kapna hat khibase masisu laina dum kalamba yabani adu karigino aduga CRPF na moju sumsoi soidana crowd dispersed onana bi upaidi lerumgani ba moidasu even kapagasu playing fair hana tawdaba karigino adu kapasu makhongda kaida kaptadana direct kapasidi state sigi law and order se kanana control tawrimno kramai tawrimno DGP na kari hairi security advisor na kari haibana singmasi punamakse sida leiba governor se unarga Manipur gi leiba situation day by day sum social leiba mayam punamak se sida leiba phibam se atopa state amada tawba taragadi sumai tawdna tawgadra haibase koi sukta thajadi ba koi aduna koi Bharat ki president da Bharat ki prime minister da or the home minister da akoi state sida leiba phibam se masi karam matam da yariba makai thuna normalcy lakna ba haidna koi memorandum pibani haidna koi sumaina tamjige
Pambaina Lusingba UNLF MPA gi Nongsumda Laiba Saniga Maripudram Dusuba Battalion gi Karasing asi kem thadokuna satnabagi kumtharakpada maike dum gi miyamna thattuna sathan kidrei Karasing adu mafam asi thadokuna satpa yaro haiduna kem phawba amuk thingalake hairi Battalion adu gi commander na mafam asi thadokuna satlaroi hairabasu tambangam daba phibam lakpa yai haina singnabadagi kem adu miyamna sanglaga leiri Hiramasugi matangda SKTV News ki video journalist Johnson Nongthongbam dagi pawdamama Majuina lejeriba mafam masi koi Imphal iski nungsum hariba mafam masi dani nungsum hariba mafam masi koi khundakum esigi manung sena lariba jaga amani hariba jaga asida masi esi koi Manipur lengaka amadi India lengaka piski wari sanariba koi Pambaina Lusingba ULF ki kadar sing haitare nungsum da lariba KMC thadok laga koi mokoi gi jene headquarter da lakadabni haidana koi gi April tang tara mangada khangal kodagi ngasi asi khoigi nongsumda lariba ULF ki kemasi akeda singna thadok nabagi chatnaba kumthak pada hab tare lanam masigi miyamna hariba bhom sidagi kemasi thadok laga hariba Pambaina Lusingba ULF ki keda singasi takhibi yaroi haidana yamna miyamna thumjin darakuna hariba kemasi da Mathak tan hai tar ke mathak tana miram masina oi kedar sing asi thingkalapagi mami duni yamlaba miyam sigi marak tagi kari apamba kari pena badu pungduk ningi haibado aduju pawnam dum taminasi MP kangbu MP haraga ju khangraba Pambaina Lusingba khoi ULF ki MP kangbu singjina kar lagi oiba chatbagi order thole haibaduda moi chatlani haidara kumappa matamduda khoi maya pabi myamna makhoi bo chatpa yaroi noina chatkadaba oraga de khoi pulamak hana hatok piramu haidana khoi myamna moi bu thingdana khoi inkhat charakpani tuji khoi matum da ju khoi sidai lak kadaba central boss khudingmak la agachu akhoi maya paibe khoi imai ben pulamak na thengnagani haiba wafam ase akhoi lamdam sida laiba akhoi gi praja khudingmak na makhoi ga thengnagani haiba gi pandamda akhoi chapyungna le siba lepe ukhang manungda makhoi na khuja singna singyan basapa matamda makhoi ga nakna laiba mafam da gi ka thore iba aduna makhoi na sigi baring sida hek makhoi na central force na traga makhoi na hek laiba matamda akhoi anapata laiba khunja akhoi kunthra gi maya sidi akhoi poyom laga ponyom jol maga chat banatana upai suklai lai ga ba phamse ai khoi media Manipur sin thongna khangbi hai ba phamse thamjani nge moi na ga yaro sumtha thaja de aduna isasi Hom sida laiba nongsum gi manungda laiba khoi khongban tangkhun hariba khulludugi khunja sing aduni khunja sing asisu We are representing Khombak village, Khombatangkhul village. Okay. We are here to stop the UNLF from leaving this place because if they leave, once they leave, then all the people from this region will be feeling very insecure. So we don't want them to leave. That's why we are here. sida makhoi na library khoi silai bangam bani dubungat na pagidama bansu khoi Nepali khra lai bani na mayam na tabi kada khoi set tauna ba haijan ningde khoi yawa ba mathokani aduna makhoi ta tamari dama aduga hojikse khongban tangkhun da laiba khunja singna phongtropagi haib tare khongban tangkhun da laiba group se tangkhun khatena te haib tare Nepali su ta yauri adu Nepali singi maikai de gisu hariba kemasi sakhiba matamda thadol ga sakhiba matamda hariba khul sisu haib tare khongban tangkhul sisu tangdu leitana hingba ari punsi ai tare ne nungai ne hingba laiba ngamoi haiba wafam phongtorokpa loina na hariba Nepali singi maikai de gisu hariba kemasi thadokna chapikinu haiba wafam kaya amarsu phongtoroi aruga amaramda hojikse pung ama hena haiba tare ayuk ki pung tara makai sidagi
ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯦꯝ ꯅꯨꯡꯁꯨꯝꯗ ꯂꯩꯔꯤꯕ ꯀꯦꯝꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ MPSꯁꯤꯡꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯩꯅ ꯂꯨꯆꯤꯡꯕ ULFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯀꯨꯝꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯀꯦꯗꯔꯁꯤꯡ ꯑꯁꯤ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯑꯍꯤꯡ ꯐꯥꯎꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯊꯝꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩꯍꯥꯛ ꯅꯣꯡꯊꯣꯝꯕꯝ ꯖꯣꯟꯁꯟ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ SKTV ꯅꯣꯡꯁꯨꯝ ꯏꯝꯐꯥꯜ ꯏꯁ ꯏꯃꯁꯦꯜ ꯑꯣꯏꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯀꯥꯗꯔꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄ ꯃꯔꯝꯗ ꯐꯌꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯄꯤꯁ ꯑꯦꯟड ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯁꯛꯄ ꯐꯌꯦꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯁꯨꯅꯤꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯛꯄ ꯐꯌꯦꯡ ꯎꯃꯪꯁꯤꯡꯗ ꯂꯩꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯌꯨꯅꯤꯠ ꯑꯁꯤꯕꯨ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯍꯟꯅꯕꯒꯤ ꯊꯣꯔꯛꯄꯗ ꯐꯌꯦꯡꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟ ꯁꯥꯏꯔꯦꯝꯈꯨꯜ ꯇꯥꯏꯔꯦꯟꯄꯣꯛꯄꯤ ꯁꯛꯄ ꯐꯌꯦꯡ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯂꯝꯕꯤꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯊꯧꯖꯝ ꯁꯨꯅꯤꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯐꯌꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯜ ꯇꯥꯔꯛꯄꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯌꯨꯅꯤꯠ 294 ꯑꯁꯤꯅ ꯉꯥꯛꯇꯨꯅ ꯂꯥꯛꯄꯗꯒꯤ ꯐꯌꯦꯡꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯌꯨꯅꯤꯠ ꯑꯁꯤ ꯉꯁꯤ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯀꯥꯗꯔꯁꯤꯡ ꯍꯜꯂꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯏꯀꯩ ꯁꯣꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯆꯦꯌꯔꯃꯦꯟꯗ ꯈꯨꯜ ꯉꯥꯛꯄ ꯑꯁꯤ ꯂꯧꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒ ꯈꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯐꯌꯦꯡꯗ ꯂꯩꯕ ꯌꯨꯅꯤꯠ 294 ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ ꯊꯣꯔꯛꯂꯤꯕ ꯑꯣꯔꯗꯔ ꯈꯨꯗꯛꯇ ꯆꯠꯅꯍꯜꯂꯣꯏꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯅꯤꯠ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯍꯥꯏꯅ ꯋꯥꯔꯦꯞ 3 ꯂꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯍꯌꯦꯡꯗ ꯂꯩꯔꯤꯕ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ MPA ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯋꯤꯗꯤꯟ 15th of April ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔꯁꯤ ꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯀꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ UNLF ꯄꯥꯝꯕꯩꯒꯤ ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃꯈꯛꯁꯨ ꯄꯤꯖꯈꯤ ꯍꯥꯏꯔꯤꯕ ꯑꯄꯤꯜꯁꯤꯁꯨ ꯈꯟꯅꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯖꯔꯀꯥꯟda UNLF ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ 294 ꯕꯇꯥꯂꯤꯌꯟ ꯐꯌꯦꯡꯗ ꯂꯧꯊꯣꯛꯅꯕ ꯊꯣꯔꯛꯂꯤꯕ ꯑꯣꯔꯗꯔ ꯈꯨꯗꯛꯇꯒꯤ ꯔꯤꯚꯣꯛ ꯇꯧꯒꯗꯕꯅꯤ ꯌꯥꯝꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯁꯤꯆꯨꯑꯦꯁꯟ ꯁꯤ ꯈꯪꯗꯅ ꯈꯨꯗꯛꯇ ꯃꯈꯣꯏꯕꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟ ꯑꯣꯔ ꯑꯦꯅꯤ ꯁꯤꯆꯨꯑꯦꯁꯟꯁꯤꯕꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯗꯅ ꯃꯈꯣꯏꯁꯤꯡꯁꯦ ꯆꯠꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯦꯟड ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯗꯁꯨ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯄꯤꯁꯤꯟꯕ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯡ ꯑꯁꯤꯒꯨꯝꯕ ꯆꯠꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯍꯥꯏꯅ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯌꯥꯅꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯦꯅ ꯊꯥꯔꯛꯏꯕ ꯒꯣꯔꯃꯦꯟꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯤꯖꯕ ꯐꯥꯎꯏ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯗꯦ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏꯅ ꯉꯥꯛꯄꯗꯨ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯃꯣꯏꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯅꯣꯡꯖꯨ ꯅꯨꯡꯖꯥ ꯃꯔꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯗꯅ ꯃꯈꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯐꯝꯗꯒꯤ ꯊꯥꯗꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯅ ꯉꯁꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯣꯏꯈꯣꯏꯁꯦ ꯏꯃꯥ ꯍꯣꯏ ꯉꯥꯛꯀꯗꯕꯅꯤ ꯅꯈꯣꯏ ꯍꯤꯡꯉꯒ ꯏꯃꯥ ꯍꯣꯏ ꯁꯤꯍꯧꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯃꯣꯏ MLA ꯍꯨꯝꯐꯨꯅ ꯁꯥꯟꯇꯤ ꯐꯪꯉꯦ ꯂꯥꯟ ꯂꯣꯏꯔꯦ ꯀꯗꯥꯏꯗ ꯂꯣꯏꯔꯤꯕ ꯂꯥꯟꯅꯣ ꯃꯈꯣꯏꯅ ꯁꯣꯏꯔꯒꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯤ ꯁꯥꯖꯤ ꯉꯥꯏꯈꯣ SKCRꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯌꯥꯔꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯒꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯨ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯕ MLAꯁꯤꯡꯗꯣ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯃꯁꯥꯅ ꯁꯤꯂꯦꯟꯗꯔ ꯇꯧꯔꯣ ꯀꯨꯀꯤ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯍꯥꯏꯕ ꯃꯤꯇꯩ ꯍꯥꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯒꯦ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ
Nongsumda leiba pambina lusingba UNLF MPA gi kada sing mafam aduda lengdana lehalagani haibu wafam Chief Minister Yumnam Khemsana thajaba pirak lehaina United Committee Pukhau Makeng Dolai Thabi GP gi President Thoksom Sanjoina Phongdorokli Nongsumda thokiba thodok adugi matangda Khundrapham Assembly Constituency gi MLA Thoksom Lokeshwar yauna VVF Sinam United Committee of Pukhau Makeng Dolai Thabi GP amade ikal gi thongmi singapurna Chief Minister ga unaruraba matung wafam asimhana phongdokibani Chief Minister ga unaruba adugi matangda Sanjoina hai miyam gi apam wafam sing Chief Minister Yumnam Khemsana taraba matungda mafam aduda pambaina lusingba UNLF MPA gi kada sing leibada miyam ingtapna leigadaba oirabadi miyam gi apam madu thungalage haina thajaba pirakhi Madugi damak Chief Minister amadi MLA Thoksom Lokeshwar bu thagatpa phongdokpa loinana nongsum amadi uyumpokna singba mafam singda miyamna ahing yarektuna MPA gi kada sing satkidana ba honari badusu kudakta handokle haina mahana phongdokhi Ide horga Pukhau masangsi ngasi fawba kunakpasing nangaksadana lakpadagi matam kharagi tungda sespaya taunariba UNLF MPA Pambai Group ki marging battalion haidana ekhoigi Pukhau gi mamangdagi na Shantipur mathak hairaga khoina khangnai aduga nongsum chingthak hairaga khangnariba jaga sida leibibadagi ekhoigi maigai se ing tappa shanti leiba ki singna hanjan attack torpasing du ngakthok pidana lakpani MPA gi general headquarter dagi order amkhak lakpa haibatai praja singna yamna nungnangba nungaitaba akhoi je kamai lehugadagi haidana imaibel sing haunaruba tawdana akhoi gi nongsumgi community hall da punna phamina dana kamai tawsigi haidana karigomba MPA gi group sing se thokiba taragadi kuki singna makoina leisala kanda Pukhau maigai aduga nongsum maigai se leiba ngamoidabagi mi paiba ama leibadagi akhoi ngasi se asauba hongjang amakak changsan jaraga MPA singna ngasi thorakani haibadu imaibel sing huptana leiriba maigai gi praja sing chatpa yaroi haidana koi gi kem phawba thingkacharamaga ngasi si koi kendra gi honorable MLA na lusing biraga akoi gi CM gi appointment ama lobiro matung ngasi si koi CM ga unajabani yamna nuai jabadi MPA lokthoga hena makha taba irang thorakadaba leiragadi mayam gi apambadu tungsoi soidana thabak oina onthokna hona jage haidana assurance pibirai Illegal immigrants sing khandokpa amasung halankinabagi center na pairiba power simag state lengak amadi Union Territories singi administration da susap manana sinai haina India lengak ki Home Affairs ki Minister of State Vandi Sanjay Kumar na Dr. Angomsa Bimal Akoijam da khangalakrai wafam simamang tha March tang kuntra da MP Dr. Angomsa Bimal Akoijam na rule number 377 ge makhada Lok Sabha da pukatki badu gi matang da Minister Vandi Sanjay Kumar na aiba pakumena khangalakibani MP Dr. Angomsa Bimal Akoijam na Lok Sabha da pukatki wafam adudi Manipur da census amasung delimitation gi thabak thoram sing pangthokpa hongdringi mamangda state asidagi illegal immigrants sing khandokpagi thabak hana loisin mamathau tai habisini hiramasi gi matang da Home Affairs ki Minister of State Vandi Sanjay Kumar na MP Dr. Angomsa Bimal Akoijam da tharakpa paukhum aduna hai Immigration and Foreigners Act 2025 ki makhada center na illegal immigrants sing khandokpa amasung masa masa gi maramdam da halan kiba ngambagi sakti asimak state lengak amasung Union Territories sing gi administration punamakta sapsana sinai wafam asimak kumjali singani kunmanga gi September gi tang amada Ministry of Home Affairs na notification thoktuna Immigration and Foreigners Act 2025 ki section 28 ki makhada thabak tawnaba Manipur lengak ta khangan balai krai loinana illegal immigrants singi matang da selenga amasung Union Territories singi administration singda center na matam gi oiba wafam sing khangan duna lakli masida illegal immigrants sing khandoktuna makhoibo akakna ba mafam amada logi matungina thamnaba Manipur lengak ta su khangan balai krai khongthang asida illegal immigrants singi biometric data loba sizinaba Indian document kakthatpa amadi masa masa gi maramdamda logi matungina halankibagi legal proceedings sing packet pagi wafam su yauri bani haina Minister Bandi Sanjay Kumar na makata na khangalakli Tongan constituency singi mafam singda paikaliba concrete payment work nongju thalak ringai mangoina loisina pandam ngasi Chief Minister Yumnam Khemsana mifam pangthoktuna MLA singa unaduna wari sanakrai Babu Parada liba Chief Minister Secretariat ke cabinet holder pangthokiba mifam aduda Public Works Department PWD ge official singsu saruk yaki mifam aduda hairiba thabak se quality leina suduna nongju thalak ringai mangoina mapung fana loisina wafam sing pukhatuna khanaki Chief Minister gi maikedi gi sumari leina official singda thabak ningthina suna wafam thamki hairiba thabak ase mapam kyada mapung fana loisinbagi tangkak yauba yaure thabak ase mapung fana loisilabadi miyamna satok sasinda sauna khudong chaba phangalagani masigi mathakta lalon itik ki thabakta su sauna kana handuna semilon fagaran basungam lagare haina Chief Minister gi maikedi gi phongdorokli
Trong Laubigi Togdok Adubu Yaning the Pongdok All Kongba Road United Clubs Organization Imphal Yaripok Lambida Sathariba Total Shutdown Gi Khongjang na Mahusagi Punsida Sound Akaiba Pire Ngasayuk Angan Badage Haukiba Total Shutdown Gi Khongjang Asina Maramwerga Lambia Sigi Nagya Taleba Dukanama de Kaitel Singba Sing Tonghangna Kide Lambia Sigi Tongan Mampamda Miam na Toraktuna Lambida Uwa Pajinba Tire Mai Tabana Singba Kaya Sathaduna Asarok Sing Timigi Tabak Sataki Masina Maramwerga Lambida Passenger Pupamade Lanai Gari Sing Mausagum Sana Kide Adumapo Ana Lying Lashonamadi Mai Sing na Singba Tabak Sing di Adumak Sadhan Ki Khongjang Asige Matang da Kong Kaitel da Kaitel Potpam Pambi Irom Momon Kobi Nupiam na Pongdorpada Trong Lawi da Toki Batogdok Asigi Matang da Pali Balingak Asina Tumina Leshin Maman Batong Asi Haksina Lawi Togdok Adubu Akan Mamong da Yaning da Utpoina Potpam Pambatok Tuna Khongjang Asida Saruk Yari Bani Laki Draba Singi Imung Manuna Mayong Narang Bada Fibam Sing Hangan na Ningsing Lubada Tamoi Soi Tungi Mirol Kanabgi Damak Lamdam Asida Lairiba Club Maira Pai BMD CSO Sing Amatoina Tabak Tongminaba Matok Tai Lengang na Minyang Sangduna Asigumba Laibak Tiba Togdok Asi Matungda Mo na Toktana Bohona Biu Haina Mahana Fongdoki Manipur da pali bisi bu karino BJP na palaga nungai ko na haibu no magi mehami pun piktale praja ko ji leibe ngamdre jadu jira ga mama du ga si kari orangoni khan bada thamoi kaidana hanu be na khakje selala thokjara ngakje bani sida tumin leiba mi du ba sabor ju kari orge saga chapma nare haibu ji moi sene ta dar bro adong gi chor de kari orangoni so thongna da mama sa uda bai jang be ko di mitta ke pita ga lele mitta pirang haudre jang ma sang dre ko di pali ba sarkar je on to piro oksare pejare pata saba thamba do lainung da labukta saba thamba do kola samata ga chala di accident thoktra mi loina chire ko ju chido re khang da ta ba gambiri bro manipur pali ba so ba sing thentreng ge so ba sing nungai ro adom gi sa da thok ko de kari oi da ge labak thiba thok do se mon na thok ta na bu na bi ro ai da no hello re be ko de chir ju are scrong ge da ma da khan ba da ma sa ba sang dre kari oi re sige so ba sing bhap ta bi ro mi kap thok bi ro praja mayam bu han bi ganu Manipur da pali ba makok BJP se niyom chono chapi haidana haijeri se amuk ta tapiyo Manipur Awang Singkhai Kanba Club Maira Pai Bi Apun Balup na Sinduna Trong Laubigi Togdok Adubu Yaning da Phongdok Luduna Lamlong dagi Yangong Popi Fawgi Paring da Leiba Miam na Wakat Khongjang sa Thakrai Wakat Khongjang adu Yaipalamjing Nupilup Kurai Konsam Laikai Apun Maira Pai Bi Kurai Saithabi Lerak Masin Akoiba Lup Sing Kurai Sajor Thoiding Jam Laikai Yaipalamjing Kanglup Amasung Maira Pai Bi Singarel Tespur Songbung Kabui Khul Songbung Kabui Khunjau Bazar Board Amadi Atai Atopa Kabui Furuki Imalup Sing na Susinduna Khongjang adu Sathaki Songbung Kabui Khunjau Bazar Board ta Sathaki ba Wakan mi famadu da Saru Yakiba Kamai Ningthauja Kuman Laimana Haikibada Pikliba Angang Anibu Tamtin Hatkibu Thongadu Tasena Laibak Tibani Thodok Adu Songbung Kabui Khunjau Women Society in Akan Mamong the Condemn Tawi Thodok Adu Gi Matang da Lengang na Akan Maminyang Sangduna Marale Basing Logi Matungina Serak Piu Haina Phongdoki Nakalamarom da Kurai Konsam Lekai da Sathaki ba Wakat Khongjang Adu da Saru Yakibi Kurai Konsam Lekai Apun Maira Paibi Ki Prasen Ngangkham Prabhavati na Hai India Lengang na Sanariba Divide and Rule Policy na Miam da Awaba Kaya Mai na Hallei Masida Sunatana Mahiroi Sing Ningthina Mahi Tamba Phangdabadagi Kakngau na Bahibadu Oire Hena Laibak Thiribadi Yumda Tumduna Leiba Fawba Saphadaba Lamdam Ama Oirak Le Haina Mahana Pendaba Phongdoki Angang mama masa toro rawi maphamda mama masa bo hatok lambase mama bu di yaudre ko hatok ni ba ko hato ai songbong khabui khunjau umen saiti ma themaina ko yaning de leibaki angam athau singna hali ba mi wai singto puthok yu masa khangna khoi chui pian jage sapsa na puthok yu hai the bai su angam athok ta hai Ziri Bamamadi Trong Laubida Angang Hatkibugi Togdokta Senabasing Putokadabani Haiba demand Tauraduna Ngasi Ziri Bangi Babu Parada Laiba Irabot Kimita Manakta Miam na Wakan Mipam Pangkray Ziri United Committee JUC na Sinduna Sataki ba Wakan Mipam Aduda Ziri Bangi Tongan Bambam Singdagi Lakpamio Samri Henmana Saruyaki Wakan Mipam Aduda Kuki Narco Terrorist Singi Matakta Military Crackdown Tawudabani Kuki Narco Terrorist Sawali Bus Center Lenga ke Central Forcing Hankro Yellow Missing Mutanaba India ki policy khudakta lep kadabani Ziri amadi Trong Laubigi Angang Hatpa Kuki Narco Terrorist Sing Ahak Pacharak Pigadabani Haiba Wafum Sing Thaba placard ke association ke
Wakan mifam aduda saruk yakiba singi maikaidagi aikoi tangdu laitaba Manipur ama ohenba pami mamangda leramba lengak loisingnasu sinda santi haina laurabasu miat mipun di adumak leptana thokki hojik paliba lengak asina ingtapagi paujel purabasu tamthiba makhalgi miat mipun thorakpa asina lengak amadi Central Force da matau karamna thajaba thamgadoribano hangki Central Force da ngak senba mafamda aikoi yamna tonba phiba mamada leiriba asina takpadi makoina aikoi kanbigani haibigi thajaba leite maramaduna Central Forcing hankro amadi State Force tingtina matau tahon biyo haina phongdokhi Jaba angang ani amadi lecturer civilian ahumdugi justice ki da mutane ko phamjari basi karigumba haiba justice ko phamdragadi jiri desu lep leitana khongin sangjin jagina haiba phamje thamjage masi sarkar son bagini central amaju state sarkar se son bagini ana in thamjani apikpa conflict amma sum thokpa conflict sida state amasung central government amasi lotion bangam da baise government gi asoibani amasung government gi missionaries gi asoibani tongan wan loop sing sigu leiba branch ma amse koi punsa laga swaina jiri united committee ne sem kanda koi apun mo na tawbasi Imphal gi mayon da leiba tongan tongan CSO singu punjan birakanda sumba action jingge koi punna kongjin sangjin bina jaiba phamje I thamjani ngata Thasi gaukiba tang tareta tronglawida thokiba thogdoki khoisaunarba miyamna sangsilakpa khongjang singi sarukta ngarang thinunggaida gari ani mai thakraba matung ngasisu Bishnupur district ki tidim lambi ki tongan tongan mafam singda miyamna lambida nungjau paisinduna uzau khinjinduna tire kya putoktuna mai thaduna lambi thingmugi khongjang makhatana sangsinki Bishnupur district ki miyam ki mausa ki punsida sauna akaiba piki district asigi maruoiba kaithel sing nambol kaithel oinam kaithel Bishnupur kaithel ningthokong kaithel moirang kaithel amadi kumbi kaithel da mioi amata kana kide dukan sing amadi oil pump sing thonglona ki irang asina maram moiraga district asida leriba bank sing thonglona ki amadi lenga ki loisang kya kana kide ban manungda sattaba yadaba lanai gari khara natana district amaga phaunaba passenger puba gari sing amata sena kide numidang wairam yoksilakpada khongjang sangsiliba singna lambida thoraktuna khongjang hena Kansin Bahauke, District Police K, Tim Kianasu Koi, and Satuna Panda, Todoxing Tok Tanabakum Yangshin K. Drone Lobby Todoka Marilena Toli by Irang Sing Lakshan of Honabada Manipur Langana, Tampaki District Manga, the Tam Liba, Curfew Komtopugi Matam Hek, Loi Kiba, Numidang Waram Manga, Tarakpaga, Security Akama Section Torang Sing Lokatuna, Pam, Todoxing Tok Tanaba, Honabi Manungsana, Tawal District Toan Pumpsing the Su, Akama Section Torang Sing locally, Curfew Komtopugi Matam Hek, Loi Kibaga, Tawal District Oinasu, Tawal Police Station Mamang, Arong Tong Amadi, Wangwalda, Police Ngak Senduna, Lake. National Highway number 102 gi Wangjing lom dagi lakpa gari sing Thawal SP office mamang amadi DC office mamang phawduna sarhan kide police na wangbal da that kibaga loina amuk mamai leiduna halan ki sataba yadaba singna sarangpat lom da koirega sarhan ki Thawal lom dagi lakpa gari sing su masing yamlaba security personnel singna arong thong da that ki Amaromda Manipur lenga ki makai digi phongdor pagi matungina hayeng state asigi tongan tongan district manga da thamlaki ba curfew gi matam ngasigi matawgum adumak lengdana leike Bishnupur district oina curfew komthokpa leikede adumoinamak Thawbal Kaksing Imphal West amasung Imphal West oina di hayeng ayuki pung manga dagi numidang wairam pung manga phawba dumak komthokli hairi Tronglawbigi Thawdokta Laikhidraba Singi Asumba Wail Athubada Pangangadabani Haiba Demand Ngasi Sukumbi Assembly Constituency Gi Manung Sana Leiba Tera Khongda Miyamna Lambi Thingduna Khongjang Sangsin Krai Tronglawbigi Thawdokta CRPM na Nongmai Kapada Laikhidraba W Bobigi Justice Phangalu Haiba Banner Gi Makhada Miyamna Kumbi Wangu Lambi Thingduna Khongjang Sangsin Ki Khongjang Aduda Saru Yaki Binupi Amana Phongdorpada Tronglawbigi Thawdok Aduga Mari Lenena Sangsin Ki Ba Khoisauna Ru Miyamgi Iho Aduda Central Force na Tiar Gas na Singba Kapagi Mahuta Atamna na Nongmai Kaptuna Misam Hatpagi Thawngadu Akan Mamongda Kandem Tawi Thawdok adugi matangda Manipur miyamgi apamba lengangna thabakta onthokta baibasi miyam asibu kari oina ubage haina mahangna hangki lengangna state asida ingtapa hanjele hairiba si mataw karamnano Manipur gi hojik oriba phibam asidadi mikap mirau kholna pik thalle Manipur miyamgi taliba demand sing lengangna pidriba phawba tronglawbigi thawdokta leikidraba W Bobigi thawa yaugdraba haksang lawkiroi makatana hanba leitana khongjang sing sangsin gani haina phongdokhi Security na kaya gas kapi nang may makhong do ora su kapi raga action tabiyo adu natana isa singdo mi ihong ni angang dugi thawai mangi badugi mathamoi sakman dana angang sina tension deba matamda direct na hekta CPM na kapadudi parja khoina yaning de isa sina thawai mangi ba isa sigi na habada karigu binta pukhalak ta base Manipur sarkar lai birano si Manipur gi miyam sibu kari oina uge kuki gi na kya gas pau ka taba Akoigina misam miyam ngapi ni haina leram basina moina hanjilaga kabakpa miyam gi ayama poroktin ka isa se kangmasu akoi punsigi na loksaloi
Trong lobby thogdok adu yaning da phongdokna laring ambam awang laikai maira paibi lamjing nupelup amadi young progressive union sinduna kurai haigru makhongda wakan mifam sathakrai wakan mifam adu da saruya kebi thogdam sumati kaubi nupi amana phongdokibada hojik oiriba piba masida chief minister na tumina lesinbagi thongasi pendei amarom da trong lobby gi thogdok thokiba laibak thiba thogdok adu matungda amana thoktana ba lengak pasingna honagadabani hojik state asida central force na loriba thogdang asi peningai oide amarom da state force da Makoina tauba thabaktan ating ba thamba amasung Central Force tana aning ba apamba tohonbagi thong asi chu pen de haiki Central Force hina makhoi na una kari gi damakta saigi mayam ma changbado makhoi kari uramoi makhoi nungdang na duty taba se laitabra aduga masi haijaning khoina aduga State Force na makhoi gi damakta akhoi na tawradi ya den he thingba moina tawraga na yaba mafam khuding makta akhoi je smai sum ngayok sa phuda ngayo kuna khoi smai sum thambirage na khalibra haba mayam se sina leba ki mapi mapa wariba mayam sina akhoi praja se ware sukim mati haba se khambi dana amuktang ni mayam se wa ba se phan biu Trong lobby mihat yaning da phongdok lu dana si Thobal district ki manung san ba Wangjing Kaitel da miam na National Highway number 102 gi lambi tangkai thingduna wakan mi pham krai Wangjing apunba maira pai bilup na sinduna satakiba amadi sangsin kiba khongjang adu da saruya ki bilup asigi secretary Laisram Santina hai sahi pharak leba irang asi lenga na ngasi fawba yengchindana lakpa maram na trong lobby gi thodok si thorakpani miam ngak senabagi Kankiba Mihut Singh amaga hunaduna leiringai da miyambu hanna yengbirakta ba haibisi punamaki laibak thibani haina phongdoki ngasigi wakan mi phamadu da we want justice we want peace stop killing innocent peoples highway the free movement yahalu haina thaba placard sing sisinaki wakan mi phamadu loirba matungda Wangjing Tenta Assembly constituency gi MLA Paunam Brojen gi khuthangda Chief Minister Yumnam Khemsanda memorandum amasu pishin ki 2023 May ahumdagi na ngasi phawada Manipur gi praja singna awaba jaiteng khangna asukai matik Manipur da misi mina thokraba si phawada ngasi India sarkar mi Manipur sarkar na karigumba amata hanna yengbitana lerakpa se aikoi praja punamaki laibak thibani leiriba sarkar sina aikoi athuba matamda torong lawbi gi thokhiba thodok asida sendariba mihat pa se athuba matamda puthoktuna asumba bichar tawbiduna haiba mihat pa se kudakta habiyu amadi Ngasi Imphal district ke tuan bampham singi maira paibi ima evel singa trong lobby thodokpu yaning da phongdok tuna mafam kya da wakat khongjang sing sanction krai sanction ki wakat khongjang sing adu kokomi thawai mirel ima gi maira folks maximal coordinating body kurai amadi zfd gi mijang makha da puna khusam aduna sathaki bane khungang kunmathoi lamlong lairo saithabi lairak popular government high school kangla songom sang chingarel tespur khunjau Songbung Kabui Kuno, Songbung Gate, Itam Nungoi, Pungdongbam, Yorbung, Sekta, Lamlai, Salo, Lemakong Mapan, Nongada, Lemakong Mapan, Sabungkok, Saizang, Amadi Yang Pupigi, Mafam Sigi, Imai Vel Sing, Sataki Wakar Kongjangadu, Tuan, by Yaning the Bokolau Kasu Lauki. Surasanpur Maikedi, Eco Van Amada Purakpa. Puraga lakiba lupa crore amaga lak yang khaironggi mamal oigadaba heroin powder soap case kun marida hapakpa sing mioi ani dagi silsarda phagapangam khra hari hiramasigi matangda news live ki report amana hai heroin ga konana farba mi ani adudi Manipur gi Manipur masa thangboy amasung tongsat singsan kawi makhoi ani haukiba tang tarahumdoi gi numidang athengbada Assam gi Kasar district ki Ramnagar bypass gi phawangam kibani hairi area suda drug puthok pusin tawgadore haiba akanaba pawma phangudagi police na hairiba area du da senaraga lerakibani maduda Surasanpur dagi silchar tamna mi ani ga loinana lakiba ecovan ama khamduna sek tawada soap case kun marida hapluga porakiba lupa crore amaga lak yankhairong gi oigadaba heroin grams Saniga Marifudra adu phagapangam kibani hairiba drug sing adu kadai dagi porakpona amadi kari lamda pugadabano haibagi matangdadi police na thijanba hokra hairi Ampia AKYVO AKCOC Jamiat Ulama Bisnupur District Anjuman Islai Musra Amadi Atai Kwakta da leba CSO singna puna Kwakta da drug tingnaba sahi kya gi mamangdagi war on drugs sagotuna khongjang sangsinduna haurakiba naha kya bu drug ki langdagi kanab honari ngai cheragasida ngarang Imphal da leba
Imphal International Airport Kwakta Gram Panchayat 1/6 tagi Mohammed Sabir Ahmed Sahi Kuntra Taruk Apokpa Ahmed Ali Police Amadi CISF na brown sugar kilogram Taruk Henbaga Konana Fare Harik Libasi Yamna Laibak Tiba Kwakta Miambo Izat Mahan Batong ni Maramaduna Mohammed Sabir Ahmed Asi Kwakta Dagi Matam Supagi Oina Tan Thokle Hena Amphia advisor Oza Ziauddin Aribamna Lauthokre Ngasi Amphia AKYVO AKCOC Zamiat Ulama Bisnupur District Anjuman Isla-i Musrana Kusamna Sinduna AKYVO ge office ta pangthokpa pawgi mipamamada Ziauddin Aribamna khataraduna Thodok asi Kwakta danatana Manipur ge Maitei Pangal Khudima ke mingcha thian bani Sabir gumba mioi sing kudam sangdam ko korana police na natragana CSO singna phaba punba yarok lagadi makhoi basu matam supagi oina tan thokane haina Kwakta ge miyamna waripna re haiki Sabir hari penupase, hana di kisah kau ni puni pau di duta beri, kau tu macam sama evidence lagi tapi nak kau nak masih, ha belum dah beri. Kau pun ni CSO macam apa, hari ni kau tak ada organisasi pun nak masih kau tak ada complete lifetime beri. Amu kan kau tak ada jangan lepas, hai warip tu leh. Luina na, tunggu sabir pun semua yang terat lalu kami itu tolak petara kadi, kari pun pun perman. Luina na, kau tak ada public na amasung Manipur forcing na, tiang na petara. Ang mukta ke siyo sing napha tarabati mahak su sabit piri bitan gi simo dumpi gani mukta ki light ka mai na mahak mokoy bu su ta thokani Paugi mertan aten beprem tang nominasi Taibang pampak thak asida aikhoge irakta tinbiramba gauro thongam sana taibang punsi sengje loiraduna magi nungsinjaraba imung manung marup mapang amadi sagaina tai punam pu thadok lamlaga haukiba saichat tara nithoi tha mari lisingani kuntaruk kumja sajibugi kunmangani panba yai paraba koro nomaijing numita mapugi leikonda leirang leinam oina tinkrei lakliba saichat tara taruk tha mari lisingani kuntaruk kumja sajibugi kunmapani panba yai paraba koro sagol sel numita mangani lehun tamjaraga lakliba saichat kunithoi tha mari lisingani kuntaruk kumja kalen gi taruk ni panba yai paraba koro yumsa kaisa numita lana thorom thokle numit asida leikidrabagi yai bi thawai mirelna mapugi leikonda ingna sikna leiruna magidamak ngamjaba hairang leirang kharadang mapugi mingkhai sak sonjaduna mapugi khuya khada kachagadauri thoram asida ahallaman ima ibel amadi marup mapang khwai khibikna matam sana lengbiraktuna mapugi mingkhai sak sonjababu yaubiranaba paujενjari paujel sasabagi ayon aran khibik ngapigani Thoburel Singh Thongam Bir Kumar Manau Nupa amasung imung manunggi mioi sing Thoram Pareng ayuk pung nipan haika leka tamba ayuk pung nipan makai mapugi mingkai sak sonjaba ayuk pung tara mathoi makai thoram loiba thoram pangthokpham tabungkhok makha lekai Break matungda makada pausing pijari Regional Institute of Medical Sciences RIMS Imphal da thakai masuna satharakpa Cleanliness Drive Swasta Fakwada Lesingani Kuntarunga Si Loshin Kipagalina Toan Ba Mui Singda Mana Singlan Tokray RIMS Imphal Gi Jubilee Hall da Pangto Kiba Thoramadu da Saruya Kiba RIMS Hospital Imphal Gi Medical Superintendent Professor N Sanjip Singh Hai Thakai Masumna Satarki Ba Driver Si Maruina Medical Institute Sigi Staff Amsung Stakeholders Singda Lunan Ba Tinjang Kaijang da Bamadi Akoi Bagi Pibam Gi Matang da Wakal Tahana Ba Pangtokpani Swasta Si Aikoi Kudimaki Thogdang Ni Amadi Quality Healthcare Gi Damak Yamna Maru Oi Ngasi mana fangnaba sing yauna punamangna hona kiba sing thagatlei numit khudingi institute asigi campus Lunana amadi akoibagi phibam phana thamduna fashion staff amasung visitors singna puning wakhalna nungaijaba mafam ama oina hona minasi haina appeal tawki tharonggi manungsana security personnel tara amasung sanitary assistant singda cleanliness drive asigi mana sing lan thoki mayamna luba namba da hai luba namba se yengda phajaba namba du khatunati patient safety gi hospital amagi quite important point se patient safety nungki isagi duty su tawba adugi matakta su ayuk tangdi luba namba gi sengba yaubiriba koi department gi staff loinamak amasung koi gi housekeeping staff grade ki amasung MSS ki worker puno ko ham badang thaga ko ponglu kari head of department sing yawi principal sing yawi makoi di kaijira no makatani awdabu MSS amasung grade ki duty gi thabo hawgunu me thoi place amalogi director sarna meet tawraga that we will work these 14 days aikoina tabdo mayam da kai luba nan da chaun mating pangane haibun hai adu place on asi di Manipur gi lona thingkraba lalolof mangana haukiba sahi lisingani kunmagi Manipur Sangai Festival da saruk yarubu gi damak Manipur gi maming leiraba Lila gi kangluk maga amasung sumang lila council gi president amadi lifetime general secretary ani gi mathakta thamlamba athing banga si lauthokre hairi
ngasi Manipur State Sumang Lila Council gi akanaba General Body mifam pangthokpa loireba matungda pawgi mifamda Manipur State Sumang Lila Council gi General Secretary Y Nilasandrona phongdokibada sahi kya mamangdagi yanaduna lakpa Sumang Lila Council gi bylaw si ngasi akanaba mifam asina amen tawrei loinana lisingani kulma gi sangai festival da leipak miyam gi mayokta lei haibagi Sumang Lila gi kanglu manga amadi artist sing da thamlamba athingba du Sumang Lila bu amadi artist sing bu nungsibiduna ngasi komthokpirak lei athingba si komthokpirak pagidamak Manipur State Sumang Lila Council na miyam bu Mari Lenaba Singda Tagat Panuai Bamadi Ikai Kunaba Utli Haiki Ngasi Famkiba Mifamaduda Manipur State Sumang Lila Council ge advisor Dr. M. Nara El Tarpon Acting President Hawaii Bam Budi Iboyama Kuman Ranjit Ningthauza Punima Silaima Amadi Atai Lila ge Maruiba Nupamadi Nupi Artist Sing Susaru Yaki Kaya gi mamangdagi koina yanaduna lakpa Sumangla Council gi bylaw asi nasi hairiba general body mifam asina koi amend tawjare loinana haukiba 2025 ki sangai festival da lebak miyam gi mayokta leibagi damakta Sumangla kangluk manga amadi artist waza anigi mafamda thamakiba athingba do lebak miyam na nungsibiduna artist singi awaba si yengbiraga pumpung komthok birakpagi damakta su Manipur State Sumangla Council na Mari Lainaba, Miambo, Haningai Litana, the women Kangba, Aluga Harauba, Nungaiba, Penbadu, Hongdok Sari. Implementation of Women's Reservation Bill 2023 Nari Sakti Vanan Avian Ge Matang Dangasi Manipur University Ge Court Holder Kananabgi Tharmama Pangthokrai Manipur University na Silaga Pangthokpa Thoramaduda University Asigi Vice Chancellor in Charge Professor Sumitra Fanjaubam School of Education Ge Dean Professor Premlata Maisnam School of Humanities Ge Dean Professor Toizam Tamfa Registrar in Charge Ti Santikumar Amadi Manipur University Ge Law Department Ge Head Professor Yumnam Premanandana Maruiba Mithunglen Singwena Saruk Yaki Thorongi Saruk Amoina Gender Equality Amasung Women Empowerment Ge Matangda Professor Sumitra Panjaubamna Saruk Yaki Bas Singa Loinana Wasaklongminaki Thoromaduda Professor Y Premanandana Vikshit Bharat 2047 Ge Panamasi Phangnab Ge Damang Nupi Oibi Amade University Singi Asoba Thogdang Le Habu Wafum Thamki Loinana Legislative Assembly Singda Nupi Ge Sit Reserve Tawbu Ge Matangna Sumarik Sum Wafum Kya Thamki Lebaga Sigi Warep Lobu Ge Thabak Thorom Singda Nupi Singsu Sauna Saruk Yahanaba Lengana Women Empowerment Ge Matangda Paikalakpa Thorang kya sumang na mariksum na phongdokhi Census tobune state adu gi miyam na kanaba kya pirabasu kanglon kaina census tokrabadi state adu mangki basu yai haina Imphal College ki Department of Political Science ke head Oiramba ke setters in the phongdokrai All Manipur Students Union M Suna Sinduna Census 2027 delimitation and need for National Register of Citizens in the context of massive influx of immigrants in Manipur Haibat Hiramda Pangthokpa Nomgi Oiba Khane Nenabgi Thoramda Wapam Si Phongdokibani Thoramadu the M Sugi President Lukra Malangba Dem University ki Department of Commerce ke Head of Department Professor N Jayanti Sangnareba Demographer Professor R K Narendra Amadi Manipur University ki Department of Law ke Head of Department Professor Yumnam Premananda Susaru Yaki Khane Nenaba Aduda Setas in Makatana High Census Tawuna State Aduda Lairiba Migi Masing Khangdokpa da Natana State Aduda Paikai Kadaba Sakwa Thorangi Tabak Sing Pangthokpa da Hena Kumang Chaushil Hali and the Pangthokpa Doriba Census ki Tabak Asi Hek Loibada delimitation Chataba Hogodoribani Census Tawuma Tamda State Aduda Lairiba Assembly Constituency Kudimaki Manungda Mi Masing Kaya Yamna Laibage Habigi Sabsaba Data Lokatuna Assembly Constituency Singasi Manaba Misingi Sang Ama Leptoka Doribani Masida Hozik Lairiba Assembly Constituency Humpugi Matakta Ahenba Assembly Constituency Sing Hengalapasu Yari Census Amadi delimitation Anisi Yamna Mari Lenaba Ama Oibana Census Tawuma Tamda Kanglun Sumna Tahoba Matau Tai Hana Sumhana Phongdokhi Aku humpul lagi se, unggal lagi lepas, humpul lagi pasal punga kadau lagi. Icing tamda 60 constituency lagi se, anda ki 26 ki, 27 ki census matunda, mana delimitation sama ane, hek wei buka. Tuh ini aktif matungina, aku ini parliamentary uji lagi se, 543 ane. Masih so henggal ane ba, ini Manipur 60 sisu 70 lah, ini henggal ane ba. Henggal lagi seats yang lagi se, ST kita kaya lagi ba. General yang kita lakukan itu loh yang dian orang ni kok. Mari mana census ka delimitation. April Tara Mari Kanglipa Communist Party PWGMC Unification Gi Nipataruk Suba Mapong Numit Kamari Lena Lalolu Basigi Maikedi Gilam Masigi Miam de Yapo Paugel Pirakli Lona Tinkraba Lalolu Basigi PRO Singhangan Man Kujak Pidunangasi Press Sadro Paserol Mada Lamyan Makumanamadi Poire Anina Lusingba Kanglipa Communist Party PWGMC Unification Gi Nipataruk Suba Mapong Numit Kamari Lena Ningtam Yaula Sibu Lamjing Lamtak Piramba
amadi lingkat piramba layo krabasing loop asigi athobasing yaw lantheng da yenabagi kaisum sangda laikrabasing lisingani kunumdogi me homdagi tholiba irang asida laikhidraba mafam khangdana laikhraba amadi handakta thokiba tronglawbagi thogdokta laikhidrabasingi mafamda yawlgi kaikumnaba ulli tronglawbagi thogdok adubu loop asina akan mamongda yaningdaba phongdokli loopki mapong numit pangthokpaga loinana aikhoigi mangtharakliba khunai asi kanaba puna hoina minasi hairi masagi pukai watana maning makha tamna palamba kangleipak manipurgi Pibam British ki makada leiruba amasung hojingna loilam lengak India ki manungda lehanduna thambadage hiram kyada kangleipak asi awaba khudongsa daba pibam da laklei lokaina sangsilakpa miyoi singna lakhatuna ngasidi manipuri khunai si kangkhong sahen ba haibadu oirei khunai gi yumbirel oirakadoriba hawrakliba naha singbu mayai ka ba sinjakta laisu handuna hamsan handuna thamle mikha ponduna leiruraba matung amuk loilam lengak ki makada amuk leiriba sida state lengak su maning tamna amadi mating pudoktuna thabak tawba ngamdabana kanglei sakya ge punsi mangkhrai makok maru pandraba lengak amadi matik saba lusingba leitabana aikhoigi apunbagi lingjel asina kanglei pak asi kangadabani malemda sanadaba lo sing state asida sana handuna miyambu ot naiduna thamle phibam asida kanglei pak asi kanaba aikhoi atopagi mateng ngaidana aikhoi isana honagadabani oiriba phibam punamak asi khangna iraisa sing mikap tholasi haina paujelakli Kangleipak Communist Party ki nifutaruk suba mapok numit palan thoram mafam kyada pangthokpa loidena miyam dei aipa paujel piri haina lalol basigi maiketi ki phongdorokli lona thingraba lalol basigi information amasung publicity ki secretary in charge S mangal ngasi press thador ki bachero lamada mapok kumon thoram asi mapung oina chama gani phumathoi suba battalion da pangthokpa loidena CHQ GHQ mobile unit sing amadi district commander sing makhada tampa ki mafam sing da su pangthoki Samagani Pumathoi Suba Battalion the Pangtoki Bathoramadu the Lup Asigi, General Secretary Aids Poirei, KCP MFL Gi, Chief of Army Staff Aids Ibomsa, Deputy Finance Secretary, TH Bobby Amadi, KCP MFL Gi, General Staff Officer Z2 and Manisu Sarugyaki, Atoiba Mitunglen Oikiba, General Secretary Aids Poireina, Maira Sukatun Amadi Thorumapu, Aids Ibomsana Party Firal Sinkatuna Thoramadu Hogdoki, Yaolan Teng the Tawai Kat Kraba Atobi Singima from the Koknona Ikai Kunubasu Utki, Lubasigi Mapokumonda, Central Committee na Miam the Piba Sahigi Warol Comrade, Wise Omorjina Pathoki, Lubasigi General Secretary Aids Poirena, Maki Warolda, Kunayasida, Tagolonamadi Sana Lonsa Sing Mangtarakle, Southeast Asia Amadi Malemda, Ningtam Napalamba, Lamdam Asida, Ngasigi, Tagolon Kangba Amadi, Taxikasi Naibu Kunai Ama Nahona Semgat Pasangi Haiki, Lubasigi Deputy Finance Secretary, TH Bovin High, Indiana, Aikoi the Kamsali Bahu Kudima, Natunaba, Ningtam Yawloi, Isilin Sing Amata. Oiduna, Matam Kudimakta, Mina Sina Laiduna, Miam Tabak Tongina Basangi, KCP MFL, Chief of Army Staff, Ibom Sanhai, India the Tokana Lady Bamakai, Aikoi Kaidonunda, Mating Topangamloi, Yaul Ihogi, Kongshata, Puna Lantimina Bamatotai. Irang asida lanjaneriba maitai miyam rehabilitate taunaba amadi makoigi punsi mahingda ahenba mateng pinabagi matangda National Legal Services Authority Nalsagi Member Secretary Sanjay Pandey da point kun jawba demand sing nauna khangan krai iramasigi matangda Tongram Singh na maitai IDP Singh gi mahut selaga Sanjay Pandey ga unaki maduda mamang saida Nalsada pisin gi point kun gi demand jawba memorandum adu ngasi so amogana pisinduna ningsingki memorandum adu da jawba point Singh gi manungda irang asida lanjaneriba maitai miyam rehabilitate tauba amasung makoigi punsi mahingda ahenba mateng pangba lanjaneriba sing asigi Aadhaar card ka link tauba UID card semba makoigi mang takraba se sangpunamak nauna sem saba amadi mang takraba lanthum sing compensate taubagi wafam na singba sing yauri Nalsagi Member Secretary gi maike digisu hiramasida review taubaga loina matau taba recommendation thagani haiba wafam da thajaba piraki hairi Homeland Institute of Security Management ki tarelak suba batch ke trainee singi certificate amadi appointment letter yantopke thoramamang ase North AOC da leiba Assam Rifles Skill Development Campus pangthokrai IGAR South ke flagship ki makha da pangthokpa training program ase mari lenana Homeland Group ki director RK Bablun Hai Homeland Group na ngasi fawda professional trainee satru ka yankhairom training pi khre amadi thaba phangan krai Manipur gi mapalam da leiba maming leireba hotel mall amadi Ati mafam kya yauna Homeland Group asimakta su thabak phang khre haiki Homeland Group na professional security ama oinaba takpi tambibaga loinana thabak phangdaba naha kyabu thabak phangnaba honabagi sangsilakpa khongthang amani haiki
Homeland Security na ji pau ping asi bo training tawjer bose batch wise oina tawjer bose 7 batch chure more than 650 plus koina train taw ga place tawjer gre koina pijeri ba training sing je koi security haraga ita koi gi normal adum ba nataba koi gi professional ama khak ohen na bo hona boda koi Homeland group ki mission ama khak ama oina amasung koi gi unemployed youth of Manipur sing je any mapam Manipur gi koi gi unemployed youth sing je koina thaba ama khak security sector sida thaba ang khak piba ngamna bo gi dam ta koina sinjabani Thasiki tang tara ni thoidagi hogduna ngasi tang tara manga fawbuda Assam Rifles ki Director General Lieutenant General Vikas Lakhera AVSM SM na statusiki toan toan ma district singi mafam sing da satuna security gi locally ba thabak sing action krai Vikas Lakhera na Inspector General Assam Rifles South Carolina na khongset asigi manungsana Kaithel Manbi Palel Kaksing musung Churachandpur da satuna security gi locally ba section thorang sing musung miam da ahen menyang thamduna paikar pa sakwa thorangi thabak sing action ki thasiki tang tara nithoi da Kaithel Manbi garrison da satuna personnel singuna ki mathangi numita Palel garrison da satuna vigilance amasung area domination ki thabak sing action ki Kaksing Thobal amasung Sandel dagi ex serviceman amadi Virnari Singasu unaduna wari sanaki April tara maridana Mantri Pukri garrison da satuna toan toan mi taruktam makhoi thoidok hendona thabak tawu sing sakhang boina bana sing lanthoki ngasi aroi banu mita Surachandpur da satuna khuga da leiba UNAU skill development Center the hospitality amasung mobile repair ge vocational training review tauki Geljang the water sports amasung tourist facility amasung hangdoki amasung Birnari Singasu wari sanabaga loinana Dalai Lama battalion ge samaga sumna tare suba raising day ge thorum da su sarugya ki Kanglai Park Students Association KSA Head Office K Kumza Lisingani Tara Mathoidagi Lisingani Tara Nithoi Fawba Deputy Secretary Oina Thawpuramba Singjamai Singa Makhadagi Salam William na Masagi Anaba Mana Maramoiduna Kangudana Laikidabada Kanglai Park Students Association KSA Awaba Pungdurli KSA gi Sorolamada Salam William na Kangudana Laikidabada KSA gi Head Office District Council Amadi Zonal Council Singda Lairiba members Singna Ngarang April gi Tang Tara Mari da Pangthokpa Thoram Singda Lubasagi Thomi Singna minute ani tumina leptuna ikai khumnaba utpagaloina mahaki thawaina mapugi lekolda ingna singna lairuna bugidamak thawni ki Salam William ge imung manung ge awabada su saru yari hairi Hojimung sanamgi pauksing phangmigani Kiamgai Youth Pioneer Club KYPC ne sinduna Kiamgai Haibo Makhong ground na sathariba tara mari rak suba khagemba under 15 voice football trophy lisingani kuntar king asi sanaki batuan tuan ba match singda Triple E Kiamgai na PFA Wangoi team mai pakrai Tournament asigi ngasi ahanba ground gi sanaki ba group B gi league match ta Triple E Kiamgai na SBFC Sajingbu Panjil ahumani da maithiba piki Football tournament asigi makhataba match oina hayeng nungthil pung ani tabada Ima FC team A Wangoi amadi D Square nongmai bung ga ahanba ground da sanagani aduga nungthil pung ahumga minute 15 tabada Nainai FC Awangjuri amadi Golden FC team A Kiamgai ga ani super ground da lambat thengnagani All India Football Federation AIFF की मीडिया मखादा पंजाब की रामसर साहिब स्पोर्ट्स स्टेडियम फादीसुरा सिंह गढ़शंकर सथरिबा AIFF अंडर 18 एलिट यूथ लीग लिसिंग कुनमा कुंतर की ngasi sanake ba match singda Manipur dagi taida tawbul amadi Asifu FA mau mai pakrai team taruna group ani da saruk yariba league asigi playoff round gi ngasi sanake ba group A gi match ta taida tawbul na FC Mangalore bu yamna lakshana panjal nipan ani da mai TPK taida gi panjal nipan adu team captain Naurem Gautam na ahum Salam Tom Thin Amadi Wangzam Alex na ani aduga ning thogjam Jackson na panjal ama sanke FC Mangalore ge panjal ani aduna Afrat Nihal M na ama aduga taida ge sanaroi kaisam edition na on goal da sanba aduna FC Mangalore ge ani suba panjaloi ke group B ge atopa match amadana Asufu FA na Corvette FC bu panjal mari ani da thoike Asufu FA ge panjal mari adu Wangkhairakpam zone amadi Rincon Khaidem anina ani sanke Corvette FC ge panjal ani aduna Soibam Arjuna ama amadi Asufu FA ge sanaroi Lungunland Wi-Fi na on goal da panjal ma sanban oiki Hojumu state asida ngasi ge oikiba inga sagi pau pizari ICAR Regional Center Lamphel Patang ki phangba report ki matung ina ngasi state asida khwaidagi sabagi sang Celsius degree 19.9 manga oiki aduga khwaidagi ingmagi changna Celsius degree 19 nungsita yawbe sing manel gi changna ayukta sada marifodra mathwe amasung nungthildana sada 9.5 oiki nong subgi changna millimeter 8 ni
लोइसलपदा मरुब पाउसिंग मुकन फंबिगनी ड्रोन लॉबी की थौदोक सेनब मसक खांगदोनब एनआई गा लेप्तना पाउ फाउनदुना होनरी थिनुंगगी थौदोक सेक्यूरिटी की मरक्ता पाउ फाउनबु वाटपदगी थोकिबनि हाइना होम मिनिस्टर गोविंदास कोंथोंजमना फोंदोक्रै बिक्रबे स्टेट असगी माइकई खुदिमक मई चांगलब फाउबा सेंटर लेगाना थौइदे अमदि थौदोक खुदिमक हक्सिन लौदे हाइना एमपी ससी प्रेसिडेंट ओक्रमी बोबिना मराल सिख्रै नोंसुम फयेंग पाबैन UNLF MPA की कैंप होंगनबा लानमी थोरपदा माइकेदों की खुंजा थत्तुना चनहनखिद्रै चनहनखिद्रै नोंसुम की कैंप की ओइनदि होंगनरोय हाइना मिनिस्टर थाजब पिरख्रै इलीगल इमिग्रेंट खंदोकपा डिपोर्ट तौबगी सेंटर दा लेरिबा पावर असिमक स्टेट लेंगाकसिंदा सबसाना सिनख्रबने हाइना MHA की मिनिस्टर ऑफ स्टेट बंदी संजय कुमार MP बिमोन अकोइजमदा खंगलख्रै तोगान तोगान कॉन्स्टिट्यूंसी सिंह पाइखलिब कॉन्क्रीट पेमेंट सिंह नोंजु था लाक्चंगैदा लोसनबा पांदमदा ngasi चीफ मिनिस्टर ने MLA सिंह उनदुन वारी सानख्रै अमसुंग रोंगलाबगी थोंदोकपु यानिंगदा फोंदोकतुना इम्फाल यारिपोक लंबिदा ऑल कोंबो रोड यूनाइटेड क्लब ऑर्गेनाइजेशन साथरिबा टोटल शटडाउन मौसागी पुंसिदा साउन अकाइबा पिख्रै मतासिंद लोइसिनजरे मनपुर म्याम की पुंसिदा ख्वाइदगी मरुइबा स्टेट असगी लेबा असगी अमदि मालेम गी ओइबा ई पाउसिंग दमक SKTV न्यूज़ पु मिनियंग ताजुन लेबियु पाउ यंगबिरु सुंगबम कन खुरुमजरे।